Ay mahalaya si Fam. Ngasi mukbang sidi uthum eronba adagi sisina nga kokta do tin fish do kokta nga haibra nga kokta haibra ai khangre adudo amakak macha pitu size do amakak leirame yumda kadi nahan curfew mamang lehubra khangde ama khak yamde du khak tut te thonge aina aigi aduga ngangong baga aduga chaka ngasi mukbang sidi haujikan coronavirus ki lockdown manungina yumda are ba phangmunina yamdi keno tawdre marang kaidre maramdi thokpa yadamena phangre yumda khoi yumda insang khuma thaba insang napi phangba lena ko adu khata thonga chare haujikan chaba horage ai kokta nga sen hawni 이제 인터케고 이거 이제 25를 된다 봤습니다. 걱정 아주 짜득고 이래 아도 말해. 아주 먹고 얼마네. 하왜 아니 통무다 ям 삼자는 통 그래 봐 cái em xin cái cá thu kiếm hấp chứ nó cũng tỏ đẹp mà sao thì có hỏi có được kiếm tàu được rồi hình như sao biết hay của nó tao sẽ đốt thùng cái đứt máy hình như giảm đi ăn cha thì hay cho hình này đi cha bên mình rồi uthum 좀 더 피고 uthum네 하와이 무비네 통바 안돼 eronba đúng hao uthum eronba 아마지 안 짜루 베레 강데 마우도 mayamna comment ko akoi inamadu nan koi te ai ni nan lung gibdo lung ba loir matung na ngai namam ta u gidre videos yaakte blogs yaakte inamaga chabum bage matobiro khupiro na haiba yawina adudo inamado hojikse masi yumna leitibako mado mai laik to makha tamdhaba loijandabagi ko makha tamdhabagi chatkhiba adugi yumna leitiba adugi ne nama yawaktri maramdo
ꯑꯗꯣ ꯏꯅꯝꯃꯗꯣ ꯊꯣꯛꯂꯛꯑꯁꯨꯅꯦ ꯌꯨꯝꯗ ꯂꯥꯛꯑꯁꯨ ꯃꯥꯗꯣ ꯌꯥꯎꯖꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯥꯗꯣ ꯀꯦꯃꯦꯔꯥ ꯁꯥꯏ ꯑꯣꯏ ꯍꯥꯏ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯗ ꯃꯥ ꯈꯤꯇꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯖꯗꯕꯗꯣꯀꯣ ꯑꯗꯨꯅ ꯏꯅꯝꯃꯗꯣ ꯌꯨꯝꯗ ꯊꯣꯛꯂꯛꯑꯁꯨ ꯌꯥꯎꯔꯛꯑꯔꯣꯏ ꯑꯗꯨꯏ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯣ ꯑꯩꯒꯤ ꯏꯟꯀꯦꯁ ꯑꯩꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 50Kꯒ ꯏꯟꯀꯦꯁ ꯌꯧ ꯉꯝꯃꯗꯤꯀꯣ ꯌꯧ ꯉꯝꯃꯗꯤꯀꯣ ꯑꯦꯠꯂꯤꯁ 50 ꯌꯧ ꯉꯝꯃꯗꯤꯀꯣ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯅꯝꯃꯒ ꯑꯗꯨ ꯃꯇꯝꯗꯗꯤ ꯋꯥꯠꯈꯤꯅꯤꯅ ꯌꯥꯝꯅ 50 ꯌꯧꯕ ꯍꯥꯏ 50Kꯁꯦ ꯌꯥꯝ ꯋꯥꯠꯈꯤꯅꯤꯕ ꯑꯗꯨ ꯃꯇꯝꯗ ꯃꯥꯅ ꯆꯥꯕꯒꯤꯗꯣ ꯍꯩꯅꯗꯦ ꯍꯥꯏꯔꯁꯨ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯏꯅ ꯌꯥꯎꯍꯜꯂꯒ ꯃꯥꯒ ꯁꯣꯏꯅ ꯅꯝꯃꯒ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯩꯅ ꯅꯝꯐꯨꯗ 50K ꯌꯧ ꯇꯥꯔꯗꯤ ꯑꯗꯨꯅ ꯌꯧꯅꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯅꯝꯃꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯅꯦ ꯃꯥꯁꯨ ꯎꯊꯨꯝ ꯏꯔꯣꯟꯕꯒꯁꯦ ꯀꯧꯕꯤꯈ꯭ꯔꯦ ꯑꯃꯨꯛ ꯀꯧꯇꯥ ꯉꯥ ꯌꯥꯎꯕꯒꯤ ꯁꯨꯃꯥꯏꯅ ꯉꯥ ꯑꯀꯪꯕ ꯑꯉꯧꯕꯁꯦ ꯑꯩ ꯃꯀꯣꯛ ꯆꯥꯗꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯃꯀꯣꯛ ꯁꯥꯏꯖꯤꯟꯒꯤ ꯋꯥꯅ ꯁꯨꯃꯥꯏꯅ ꯍꯥꯎꯕꯗ ꯂꯣꯏꯔꯦ ꯉꯥ ꯀꯧꯇꯥꯁꯦ ꯄꯦꯜꯂꯦ ꯃꯍꯤꯁꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏꯕꯥꯒꯗꯤꯀꯣ ꯍꯧꯖꯤꯛ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯃꯅꯨꯡꯁꯦ ꯃꯣꯏꯗꯤ ꯅꯥꯅꯦꯅ ꯄꯥꯈꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯂꯣꯛ ꯊꯨꯡꯕ ꯑꯣꯏꯔꯣ ꯂꯥꯏꯍꯧ ꯑꯣꯏꯔꯣ ꯀꯩꯝꯇ ꯑꯦꯅꯤ ꯁꯤꯝꯇꯣꯝꯁ ꯀꯩꯝ ꯅꯥꯍꯟ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯀꯔꯐ꯭ꯌꯨꯁꯦ ꯍꯥꯏꯗꯤ ꯇꯝꯕ ꯉꯝꯗꯦꯗꯅꯀꯣ ꯑꯃꯨꯛ ꯐꯔꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯆꯣꯟꯊꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯦꯅꯤ ꯇꯥꯏꯝ ꯅꯥꯍꯟꯕ ꯌꯥꯗꯦ ꯅꯥꯔꯗꯤ ꯊꯣꯛ ꯇꯥꯔꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯈꯣꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯅꯕꯒꯤ ꯅꯥꯍꯟ ꯌꯥꯗꯦꯅ ꯃꯕꯥꯅꯤꯗꯤꯀꯣ ꯆꯥꯛꯀꯥꯁꯦ ꯌꯥꯝ ꯆꯥꯕ ꯌꯥꯗꯦꯅ ꯅꯣꯡꯃꯗ ꯆꯔꯥꯒꯁꯦ ꯑꯃꯨꯛꯇꯪ ꯆꯥꯔꯅꯤꯌꯦ ꯏꯁꯤꯡꯗꯪ ꯊꯛꯑꯒ ꯑꯣꯏꯔꯁꯨ ꯂꯩꯔꯅꯤꯌꯦ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯒ ꯅꯥꯍꯟꯕꯤꯒꯅꯣ ꯅꯥꯗꯅꯉꯥꯏ ꯍꯣꯠꯅꯧ ꯑꯗꯨꯒ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯄꯣꯊꯥꯔ ꯂꯩꯕꯤꯌꯣ ꯑꯩ ꯉꯁꯤꯁꯦ ꯑꯩꯒꯤ ꯀꯥ ꯅꯨꯡ ꯁꯦꯡꯕꯀꯣ ꯑꯗꯒꯤ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯃꯁꯨ ꯍꯥꯠꯂꯨꯏ ꯈꯪꯕ꯭ꯔꯥ ꯈꯣꯡꯅ ꯅꯦꯠꯈꯥꯏꯔꯒ ꯑꯗꯨꯒꯤ ꯏꯁꯥꯁꯦ ꯍꯥꯒꯠꯖꯩ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯔꯦ ꯁ꯭ꯋꯥꯏꯗꯁꯦ ꯍꯥꯀꯠꯆꯔꯦ
ꯍꯥꯎꯈ꯭ꯔꯦ ꯉꯥ ꯀꯧꯇꯥꯅ ꯈ꯭ꯋꯥꯏ ꯍꯥꯎꯈ꯭ꯔꯦ ꯁꯤꯗꯗꯤ ꯀꯩꯝ ꯂꯦꯝꯗ꯭ꯔꯦ ꯁꯤꯃꯁꯤꯅ ꯈꯤꯇꯪ ꯂꯦꯝꯃꯦ ꯍꯥꯎꯇꯕꯒꯤ ꯑꯃꯁꯤꯅ ꯍꯥꯎꯕꯅꯤꯅ ꯆꯥꯈꯤ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯣꯞꯄ ꯕ꯭ꯂꯣꯛ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯂꯩꯈꯤꯕꯅꯦ ꯑꯗꯨꯁꯨ ꯌꯦꯡꯕꯤꯌꯣ ꯄꯣꯡꯈꯠꯂꯛꯑꯦ ꯑꯗꯣ ꯎꯕ꯭ꯔꯥ ꯇꯤꯜꯍꯥꯏ ꯆꯨꯔꯦ ꯍꯥꯒꯠꯆꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟ ꯂꯩꯕꯤꯌꯣ ꯌꯨꯝꯗ ꯑꯗꯨꯝ ꯐꯖꯅ ꯂꯩꯕꯤꯌꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯥꯏꯅꯔꯁꯤ